Akasban Imphal Nayani Devi na pau pajari ahan bada maru oiba pau Manipur yauna awang Bharat ki raja singda lagliban numin ini asida kai hena kanna nung churaba yai haina Met Department na hairi raja asigi jila kharada police amasung Central Force singa security piduna law suba hungnare Manipur ki Chief Secretary amasung Security Advisor na Rajapal ka unaduna hawjik oiriba phibam khanakre Cancer lying but the season of a hitak yauna a can of a hitak amasung jinjaki potok singda GST Laura Roy amasung highway singda accident hopa hanta naba truck sigi cabinda air conditioning system tangai patana yawa naba sarkarna drop notification thokre Manipur yauna awang Bharat ki raja singda lagliba numin ini asida kai hena kanna nung churaba yai haina India Met Department na hairi Akasbani News ga unabada Met Department ki senior scientist RK Jenamani na hai lagliba numin ini asida Sub Himalayan West Bengal Sikkim Assam Meghalaya Arunachal Pradesh Nagaland Manipur amasung Bihar da yamna kanbadagi na kai hena kanba nung churaba yai lagliba numin marini asida Uttarakhand su yamna kanna nung churaba yai Met Department na hairi Weather Office na hai West Bengal gangka tampak Jharkhand amasung Orissa natana laibaki atai mafam singda mahusagi changda nong churaba yai adubu hairiba mafam sing asidadi lagliba numin ini asida nong chubagi chang asi mahusagi changdagi hantaraba yai Manipur da jila kharagi jingya tamyada leiba labuk singda Manipur Police amasung Central Force singa security piduna law suba hungnare Police ki pauna hai ngarang Police amasung Central Force singi apunba kangbuna thiba humbagi thabak chatabada aine yadaba bankar ani thugai khre Manipur ki Chief Secretary Dr. Binit Joshi amasung Manipur Sarkar ki Security Advisor Kuldip Singh na ngarang Rajapal Anusuya Uikega unaduna Raja asida hujik oiriba aina amasung santirak sagi phibam khangan khre Me ahumdagi thorakhiba irangdagi oirakliba phibam Rajapalna makhoiga khanakhi amasung wathok asida chenariba khudingmaka marum mapang oiba mawongda wari sanaduna santi oiba phibam ama puruknabagi pambai puthoknabasu makhoina khanakhi Raj Bhavan ki Cherol Amana Hai Sarkarna Lokhaliba Thabaki feedback Bhangnaba Masung Mayok Nariba Samasa Singh Yengsinnaba Sayol gi oina monitoring committee gi mifam pangthokba security matik chana piduna lawu singui gi thabak paikatpa yanaba sinbane chingba yauna Sarkarna paikhaliba thabak sing yangsinnahnaba Rajapalna pautak pikhi Imphal West amasung Imphal East jila da ngasi ayuk pung manga dagi numidang maram pung taruk pahwa curfew kamthokli adomoinamak Imphal West ki Langol area dadi ayuk pung manga dagi numidung bapung taran thoi pahwa tamak curfew kamthokki Kakching jila da serong natana atay mafam singda ngasi ayuk pung manga dagi numidang maram pung manga pahwa Bisnupur jila da ayuk pung manga dagi numidang maram pung manga pahwa duga Thawal jila da na ngasi ayuk pung manga dagi numidang pung nipan phawa curfew kamthokli Churachandpur jila gi oina ngasi ayuk pung manga dagi numidang maram pung manga phawa curfew kamthokli Tiruvananthapuram da mamang thagi mari dagi mathang thagi mari dagi mapan phaw pangthoka dawriba lemjaningai oiraba tara manga subai International Documentary and Short Film Festival of Kerala lisingani kulumdagi competition section da yaunaba Manipuri documentary film ani khalakle festival asigi dama khalaklaba film sing adudi Hawam Pawan Kumar gi documentary Iron Women of Manipur amadi Mina Longjang gi documentary Andro Dreams haibasini Meghalaya da cabinet mantri Amparin Lingdogi yum dangarang attack tauramle mantri gi yum aduda nungna thajinbani haiba tahang paiba mioi ama police na phare thaudok adu ngarang numidang pung 8 minute 15 aduwaida thokhibani thaudok tu da mi amata sokhide Police na hai yum aduda hanjin nungna thomjilakpadagi thongnauna chingba kaikhi is Khasi Hills District Superintendent na hai attack adu mahang matanta na tawbra natraga khongbu yawbra haibadu khangdoknaba amadi attack adu tawbagi maram khangdoknaba pharaba mioi adu wahang pawhang tawri
Arunachal Pradesh na theater gi pilot project ama oina tha asigi tara nipandagi mathang thagi taramathoi phauba leibak asigi achoba sahar marida numit marini gi theater festival Arunachal Ranga Mahotsav pangthokadauri wafam asi rajya gi Mukhyamantri Pema Khandu amasung Upa Mukhyamantri Chauna Maina social media da thadorakpani tabiriba pawasi Akashbani Imphaldagini Cancer layang bagi sijanaba hidak tangna naganba makhalgi laina layang bagi hidak amasung akhanaba ana layang gi maramda sijanaba chinjaki pothok singda GST laudanaba GST Council na warep laure New Delhi da ngarang GST Council gi yangkhairak suba mifam loerba tungda pangthokba pawgi mifam amada sel thumantri Nirmala Sitaramana wafam asi lauthokibani mahakna hai thongdriba amadi tauthoktriba acha thakki polam singda loba GST gi chang chada tarani pandagi chada mangada antare mantri na hai ngagi pesta loba GST su chada tarani pandagi chada mangada antare online da game sanaba sagol lamjen amasung casino dagi chada kunipan tax loragani haina su mantri na lauthokki mahakna hai lanai operator singna piba satellite loans ki mat thabakta GST laudanaba su council na warep laure Magun yaudaba hidak saba pharmaceutical company singi mathakta akanba thabak laukhanaba kendra gi chemical samasung fertilizers mantri Dr. Manchuk Mandabiana Drug Controller General of India na khangan khre Bharat ta saba hidak singi magunda santainabagi wafam leite haina mantri na chetna pankhi New Delhi dangarang Dr. Mandabiana pharma company singi mihut singa unakhi mahangna hai drug saba company singyeng sinaba amasung aran batawa singi thabak mathakta akan bathabak lokhanaba akhanaba squad sing semle Mantrina hai Bharat na malengi hidak lang thaki sector da pangliba phida asi leibak asi gi magul leba potok singi mateng nani MSME pharma sector da masagi ojaba chana kanglon thamjanaba su mantrina pankhi Dr. Mandabiana hai khwaidagi magul lebe hidaki pothok sing puthoknaba regulatory authority singna plan sing yengsinba amasung kupna thijinba haure mahangna hai farm Chama kuntra taret yengchile aduga farm chama supna mangagi mathakta thabak laukhalle mantri na makhata na hai farm kuntra ma toida hidak saba lephalle aduga farm yangkhai gi mathakta na puthok pa lephalle Inkumjali singani kun mangagi January amadagi saba truck singi cabin da air conditioning system tangai phadana yawhanaba sarkarna draft notification ama thokre Twitter da thagatpa warol amada kendagi road transport amasung highways mantri Nitin Gadkari na hai lambida soi angam thokandaba haibasida truck driver singi yamna maru oiba thodang lei mahangna hai warep asina truck driver singna mathau tawada nungai hannabagi singthaningai oiba pandup ama haure masina makhoigi thabakta hai singba hengat ahlagani amasung gari thawada chok thabagi khudong chadaba lairambadu kok ahlagani mantralay asina hai category N2 amasung N3 gi manung chanba gari singi cabin da air conditioning system hapa haibasi tangai phadaba oihlagani N2 category gi manung chanba gari singdi ton ahum makai phabugi pochai puba gari singni aduga N3 gi manung chanbana ton tarani thoidigi hena puba gari singni notification asi thokiba numitagi paraga numit kuntrani gi manung da miyam gi aningba apamba khangal laknaba su mantralay asina hairi Mapal Thauram Mantri Dr. S. Jai Sankar ngasidagi numit taret ni khongchata Indonesia amasung Thailand da chatkadauri mahakna Jakarta da Mapal Thauram Mantri singi mifam yawgani mifam sing adu ASEAN framework ki makhada ASEAN India East Asia Summit amasung ASEAN Regional Forum ki makhada hayeng amasung irai numita pangthokadabani mahakna atai lebak singi Mapal Thauram Mantri singasu tongan unagani Mapal Thauram Mantralayna hai Dr. Jai Sankar tha sigi tara tarukta Bangkok ta chatuna Mekong Ganga cooperation mechanism gi tarani thoisuba Mapal Thauram Mantri singi mifam yawgani tha sigi tara taretana BIMSTEC foreign ministers retreat ta saruk yagani Aroibada maruiba pau amu ahna Manipur yauna awang Bharat ki rajya singda lagliba numin ini asida kai hena kanna nong churaba yaya hena India Met Department na hairi rajya asigi jilla kharada police amasung central force na security piduna law suba hunare Manipur ki chief secretary amasung security advisor na rajya palga unaduna hawjik oriba phibam khanakre
कैंसर लायेंबदा सिजनबा हिदाक यावना अखनबा हिदाक अमसुंग चिंजाकी पोथोकसिंगदा GST लौररोय अमसुंग हाईवेसिंगदा एक्सीडेंट थोपा हंतानबा ट्रकसिंगी केबिनदा एयर कंडीशनिंग सिस्टम तंगाई फदना यावहनबा सरकारना ड्राफ्ट नोटिफिकेशन थोखरे पाउलुजरे।